ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯝꯍꯜ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥ 4 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3 ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯏꯕꯣꯆꯧꯕ, ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯤꯡꯅ ꯏꯕꯣꯌꯥꯏ, ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯊꯪ ꯑꯗꯨꯒꯤ ꯃꯤꯡꯅ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯊꯕꯥꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯑꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯃꯕꯨꯡ 3ꯅꯁꯨ ꯊꯕꯥꯇꯣꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯗꯨ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤ ꯏꯕꯦꯝꯍꯜ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ꯫ "ꯏꯃꯥꯒꯤ ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯥꯕ ꯇꯥꯔꯤ, ꯃꯪꯒꯣꯜꯁꯤ ꯀꯥꯔꯣ ꯂꯥꯎꯅꯦ." ꯊꯕꯥꯇꯣꯟ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯔꯣꯏꯌꯦ ꯏꯃꯥ, ꯅꯣꯡꯃꯔꯛꯇ ꯁꯥꯟꯅꯕꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ. ꯊꯥꯖꯗ꯭ꯔꯒ ꯏꯃꯥꯁꯨ ꯅꯣꯡꯃꯔꯛꯁꯤꯗ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ." "ꯍꯩ, ꯀꯔꯟ ꯇꯥꯒꯅꯨ, ꯐꯨꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯀꯥꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯝꯇ ꯇꯥꯁꯤꯟꯅꯗꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯗꯨ ꯁꯥꯎꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯃꯥꯅ ꯃꯅꯥ ꯂꯩꯕꯗꯨꯗ ꯅꯥꯔꯗꯨꯅ ꯁꯨꯒꯠꯇꯨꯅ, "ꯏꯃꯥ, ꯅꯥꯏꯌꯦ ꯏꯃꯥ, ꯊꯥꯗꯣꯛꯑꯣꯕ, ꯅꯆꯥꯒꯤ ꯅꯥꯁꯦ ꯑꯩ ꯊꯥꯗꯠꯂꯒꯦ ꯍꯥꯏꯔꯣ?" "ꯀꯔꯤꯒꯤ ꯅꯥ ꯊꯥꯗꯠꯄ? ꯍꯥ? ꯉꯁꯥꯏꯅ ꯑꯩꯅ ꯃꯊꯛꯇ ꯀꯥꯔꯣꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯊꯕꯥꯇꯣꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯏꯃꯥ, ꯅꯪ ꯐꯠꯇꯦ. ꯍꯣꯔꯦꯟ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯇꯥꯇꯣꯟꯒ ꯂꯥꯛꯑꯒ ꯍꯩꯗꯣꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯞꯄꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯃꯆꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯍꯩ, ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯆꯣꯠꯄ ꯃꯈꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯥꯅꯨꯄꯥ 3ꯁꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯗꯒꯤ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦꯕ." ꯏꯕꯦꯝꯍꯜꯁꯨ ꯉꯥꯡꯗꯅ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 3 ꯑꯗꯨꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯆꯜꯕꯨ ꯍꯥꯟꯅ ꯊꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯆꯪꯉꯛꯇꯨꯅ, "ꯏꯆꯟꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯏꯆꯟꯕꯣ?" ꯊꯕꯥꯇꯣꯟꯁꯨ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯕꯥꯇꯣꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯇꯥꯆꯣ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯥ ꯂꯩꯔꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯞꯄꯤ꯫ ꯏꯕꯣꯆꯧ ꯃꯃꯥꯅ ꯃꯆꯜꯕꯨ ꯃꯅꯥ ꯂꯩ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, "ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯏꯃꯥꯅ ꯅꯥ ꯂꯩꯔꯤꯅꯣ?" "ꯑꯗꯨꯕꯨꯔꯣ ꯇꯥꯆꯣ, ꯑꯩꯅ ꯅꯣꯡꯃꯔꯛꯇ ꯁꯥꯟꯅꯕꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯈꯠꯂꯣ, ꯅꯥꯔꯅꯤ ꯍꯥꯏꯕ. ꯑꯩꯅ ꯌꯥꯗꯕ, ꯑꯗꯨꯒꯤ ꯂꯩꯔꯤꯕ." "ꯇꯥꯆꯧ ꯏꯃꯥꯗ ꯃꯇꯨꯡ ꯏꯆꯟꯇꯣꯝꯕꯤꯗ ꯅꯥ ꯂꯩꯗꯅꯕ ꯍꯥꯏꯒꯦ." ꯃꯕꯨꯡꯅ ꯃꯃꯥꯗ ꯅꯥ ꯂꯩꯗꯅꯕ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯗ ꯊꯕꯥꯇꯣꯟꯗꯣ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯇꯥꯆꯧ, ꯍꯧꯖꯤꯛ ꯍꯥꯏꯔꯨꯆꯣ." "ꯍꯣꯏ, ꯇꯥꯆꯧ ꯍꯧꯖꯤꯛ ꯍꯥꯏꯔꯨꯒꯦꯀꯣ." "ꯍꯣꯏ ꯇꯥꯆꯧ." ꯏꯕꯣꯆꯧꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯍꯜꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ, "ꯏꯃꯥ, ꯀꯩ ꯏꯟꯁꯥꯡꯅꯣ?" ꯏꯕꯦꯝꯍꯜ ꯃꯆꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ "ꯏꯔꯣꯟꯕꯅꯤ. ꯑꯗꯣ ꯑꯆꯧꯕ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ. ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ. ꯏꯃꯥꯕꯨ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯤ ꯍꯣꯠꯅꯕꯗ ꯋꯥꯔꯦꯅꯦ. ꯅꯆꯜꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯦꯍꯟꯕꯗ ꯀꯦꯕꯥꯛ ꯍꯦꯛ ꯊꯣꯛꯑꯦ." ꯏꯕꯣꯆꯧ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯏꯃꯥ, ꯅꯨꯄꯤꯒ ꯂꯩꯇꯦ." ꯏꯕꯦꯝꯍꯜ ꯃꯆꯥꯕꯨ ꯆꯩꯔꯛꯏ꯫ "ꯂꯩꯔꯣꯏꯌꯦ, ꯅꯪꯗꯤ ꯑꯄꯪꯅꯤꯅ ꯀꯗꯥꯏꯗꯒꯤ ꯂꯩꯅꯦꯒꯦ? ꯃꯃꯥꯡꯒꯤ ꯅꯪꯒ ꯍꯧꯃꯤꯟꯅꯕ ꯊꯣꯝꯕꯗꯨꯗꯤ ꯃꯆꯥ 2ꯕꯨ ꯁꯨꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯂꯩꯇ꯭ꯔꯤ ꯀꯥꯏꯅ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯊꯕꯛꯇ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤ. ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯇꯝꯒ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ?" "ꯍꯣ, ꯑꯗꯨꯅꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ. ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯑꯃ ꯊꯤꯕ ꯇꯥꯔꯦꯗꯅ." "ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧ. ꯑꯗꯣ ꯏꯃꯥ, ꯏꯆꯟꯇꯣꯝꯕꯤꯗ ꯏꯃꯥꯅ ꯅꯥ ꯂꯩꯅ ꯍꯥꯏ. ꯀꯔꯤꯒꯤ ꯑꯉꯥꯡꯗ ꯅꯥ ꯂꯩꯔꯤꯅꯣ?" "ꯏꯃꯥꯅ ꯃꯅꯥ ꯂꯩꯔꯤꯕꯗꯣ ꯂꯝ ꯍꯦꯟꯕꯒꯤ ꯂꯩꯔꯤꯕꯅꯤ." "ꯂꯝ ꯍꯦꯜꯂꯁꯨ ꯐꯖꯅ ꯇꯧꯗꯅꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ?" "ꯏꯃꯥ, ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" "ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤ ꯐꯨꯔꯤꯕꯅꯤ. ꯅꯈꯣꯏꯅꯅꯦ ꯅꯆꯜꯁꯤ ꯃꯥꯡꯍꯜꯂꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯆꯥꯛꯈꯨꯝꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨꯗ ꯑꯁꯨꯝꯅ, "ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯁꯥꯔꯝꯂꯤ ꯋꯥꯔꯤꯗꯨꯕꯨ?" "ꯑꯣ, ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤ." "ꯏꯆꯥꯇꯣꯝꯕꯤꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯕ? ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯃꯃꯥ?" "ꯍꯣ, ꯑꯩꯅ ꯂꯝ ꯍꯦꯜꯂꯦꯅꯅꯦ ꯃꯅꯥ ꯂꯩꯕ, ꯃꯗꯨꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏ ꯃꯄꯥ." "ꯃꯃꯥ, ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯆꯥꯇꯣꯝꯕꯤꯗ ꯃꯅꯥ ꯂꯩꯔꯤꯕ? ꯍꯥ? ꯃꯃꯥ, ꯅꯪ ꯉꯁꯤ ꯅꯄꯥꯝ ꯌꯧꯒꯦꯔꯥ ꯍꯥ?"
ไอ้ที่ไกดูบุกี้ปั๊มอยู่ด้วยปะลำเยลบดีข้าสุผู้ประตาบันนี้ไกมาบ้านหายไปได้สมยาระบดีอังสิมากละนี้เจ้าเรียนไอ้กิซ่านะบุมังเฮบรูมาตุ้งมาเนากิซ่าเด็กผู้รำมาเดมาหนึ่งนับปั๊มอยู่นี่ขังอาสมนวารีสานนรำอีนูมากินมิดนี้ทบาตนกะมากิมาตาถอยนูกะดูลำบีได้สมลักลำอีทบาตนกิมาตาถอยนูสิสุมังเอายำนัดที่รำอีถอยนูนะอิตาทบาตนคนกินลำปากตาอังสิงคุลพิสานนรำนี้คนนี้สิยาวรุสิระคนยาวรุสิตามาคอยอันนี้ได้คุลกินลำปากตำนันลักลำมีอังไม่ยำอามาสุคุลพิสานนตุนเลยรำอีทบาตนกะถอยนูกะลักปะดูอุบดาอภิปินะสมนาให้มาสิกีมินำซาบิเลยซาบิอันนี้เสียอามุลายนี่อาชินาคอยชาในสิยาวสิเลกะมินามุจารานี่ตัวบีมาซามาสินดูไปตุนให้ดีไอดีอาชิกีเลยซาบิอันนี้เสียยามให้นาดีมาส่งมาหนบีกตินักกีฬาให้เดินนะอ่างมรกสิยาวสิเลกะมินำอิจฉาจาร์ดนะอาสมนาปิกปีตัวบีมาซากะงังนารีอดมนังงังนารีไงทบาตนกันถอยนูกุสิยาวสิเลยถอยนูนะนึกคุลกพิษในระคนนี้สิยาวกิอภิปินให้ดีอิจิทบาตนกะอิจิถอยนูกะยาวไปยารุทบาตนว่าควางกะตัวเมียตุนะคอยที่กะยาวดีป่ะฮะอภิปินะนูยันนี่ดีมินามยามนะจ๊ะชีระสุสีเดียดมาอดุนะชานะไปยาวไปยารุเฮ้อภิปิให้บีกักทุ่มมันบีนังนสีคุปักซากิระฮะให้คุยบุมินามใจกันนะมาสีตัวบีมาซานำใจตัวเดียนานสุสีระกะสีเดียนเยลีนะจ๊ะถอยนูนะตัวบีมาซาให้บีหางวยบุระบีมันบีนานใกล้เดเสียสีสุสีเดนะสีเรนมาเรียลีนะจ๊ะน้อยนะอภิปินะน้อยเลยซาบิมรักตะกุลุบยาจ๊ะอ่างมรักสีเดอีเจ้าเคยชนะบยาวอยู่ตั้งจ๊ะทบาตนะมาสีอภิปิให้บีอ่างสิกะตัวบีมาซาให้บีอ่างสิกะเนี่ยอีโบยามนะไซแต่ถอยนูชนะบกไล่มาคุยนี่เสียหานันตะพูกิสิโหอิตานังนะอภิปิสิพูโรไอ้น่ะหางวยบุระบีมันบีตัวบีมาซาเสียพูดอะไรอาศัยให้ดูนะทบาตนะอภิปิกิมานาดูกันนั่นเลยถอยนูโซตัวบีมาซากิมานาดูเลยตัวบีมาซานัดถอยนูดะมาคงนักเกามาสินังเสียมาทักกี่เฮดะมาคงนักเกาเนี่ยมาเสียอาศัยให้ดูนะตัวบีมาซากิมาซัมดูพอยตัวบีมาซาโซพังใบพังเดบอยถอยนูกิมาซัมดูพอยดำมีอภิปิดิสมดะทบาตนกิมาคุดอดุดะมายานักกันในเฮกตสิกลำมีอดุมนสิกปดุดะทบาตนกิมาคุดตุอีทกลำมีทบาตนคนเจลดูกันนั่นเล่าเลยอิมาสิมายานักสิกเลยยานักสิทบาตนอภิปิกิมานาเลเรมุดทาดุกตุนะอภิปินิยานัสิกลำมาคุดตุกันตุนะลำบากมายาตุดพัมตุนะกับเลยอภิปิดีทบาตนได้ยานัสิกลำนักกันนเซียนคิรามีถอยนูโซทบาตนกิมานักตะสังสิเลยถอยนูปาขัดนะอิตาแค่เดรกิตาอภิปิเนี่ยงอนยานักเชียมีบ้าตัวยังงอิตาคนซีลุยนั่นตัวก็ไม่ดูด้วยเนาะไอ้มาซีดีตัวเด็ดนะมากี่อภิปิให้ไปซีดีปราเอ็นจาบินนิงอนเดบูยานัสิกว่าห้องนับระบะอีตาเล่ายุ่งเดซเลสิอะดูกับฮิดักหับนับข้างนี้อะคุยตาสู้กับแต่เฮก็ตาตุนกันละก็ให้ตัวกับเพื่อนเกี่ยวกับบ่อยอาสมนัทบาตนดูกับลีเต้าดูนะมายุ่มดาลักลำมีอีเบียมฮัสุทับกลอยสิลัมบดกีภาษาหนุบีนะกับตุนัดทงกาลมดกีถอยนูกสังมินาร์คลิบดูอุบดาการีมุกเต้าเรียกับละกับมหลักละบดีอิมาบอกมาข้าเก็บปิกปีนะไอ้คุยตากิมาคุตตายานสีบะไอ้คุยตากิมาคุเสียอีลอยนั่นถอยมาบอกนั่งนักการีเต้าบกีอ่างดูนะนั่งวันเดียนสิกลิบะมาทงซาบัทับกตรมวยอดูนันนี่ยานสิกเลยบดูทบาตนเศร้านะอิมานะขังสุขังแต่นะว่ายันนังกันเนาะอ่างมานะอะไรมันสาบิพูดบกีนี่ยานสิกเลยสิขังกับบอกอ่างดูนะยานสิกเลยกะนั่งเนี่ยนับปีกันแต่ละก็กับตุนหลักลิบะซาลุนี่เฮยิงนิ่งเดียนสัตว์ตัวยิงนิ่งจะได้ไปไหนกันเนาะอิมาดียังมีไว้ดิอาศัยให้ดูนะสาวระกะอิมุงเดสังคีรามีถอยนูโซทบาตนกิมาตุงอินาคีรามีทบาตนมากิพามุงดูดพัมดูนะกับลีถอยนูนะอิตาครากับปฏิยาเรนังสุอ่างดูนะยานเสียกะนั่งใครเดรเลวเกี่ยวให้บันเนี่ยบะไอ้สุมาในยานสิละกันเนี่ยให้บันนี้ขังเดบันนี้นะอิตากะตุ้มบิมาสักกะซ้ำพอยนะบัดยิงลิงไงตะยานเสียกะเสียนขี้เนี่ยตอนนี้นั่นดิอภิปิดอกมาทั้งเทงนะบัดผู้สิสิกับประตูบะทบาตนดูมาปีดูมาคุตุนะผัดปัดไตทกละกะมาทั้งเทงนะบัดมาสู่อีทกมาไก่ผู้เกี่ยอาสมนะมาคอยนี่ดูวาริสานละรมีอาสมนะมาตั้งคราฮูครี
ꯏꯕꯦꯝꯍꯜꯅ ꯁꯤꯟꯗꯨꯅ ꯏꯕꯣꯆꯧꯗꯨ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅꯁꯨ ꯊꯕꯥꯇꯣꯟꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯃꯅꯝꯃ ꯂꯥꯛꯄꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ, ꯃꯅꯦꯝ ꯏꯕꯦꯝꯍꯜꯅ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯁꯦꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯕꯥꯇꯣꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯏꯅꯝꯃ, ꯀꯩ ꯏꯟꯁꯥꯡꯅꯣ?" ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ "ꯏꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯉꯁꯤꯗꯤ ꯏꯅꯝꯃ ꯐꯖꯅ ꯄꯣꯝꯒꯦ ꯇꯧꯕꯅꯤ." "ꯆꯒꯦꯝ ꯄꯣꯝꯕꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯊꯣꯡꯉꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯗꯣꯏꯅꯤ." "ꯍꯣꯏ ꯏꯅꯝꯃ ꯊꯣꯡꯒꯦ." ꯏꯕꯦꯝꯍꯜꯅ "ꯅꯪ ꯄꯨꯡꯁꯣꯏ ꯁꯣꯏꯔꯕꯅꯤ. ꯅꯅꯝꯃꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯅꯪ ꯅꯁꯥꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ. ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯗꯧꯔꯤꯒꯦ?" ꯊꯕꯥꯇꯣꯟ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ "ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯌꯨꯕ ꯌꯥꯗꯕꯤ ꯉꯥꯡꯗꯣꯏ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ. ꯁꯥꯎꯔꯛꯑꯗꯤꯅꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯆꯈꯤꯁꯅꯤ." ꯑꯌꯤꯡꯕꯤꯅ "ꯏꯆꯟꯇꯣꯝꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ. ꯏꯃꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ." "ꯑꯗꯨꯏꯁꯨ ꯏꯅꯝꯃ ꯌꯥꯝ ꯍꯦꯟꯃꯜꯂꯦ. ꯑꯩꯁꯦ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯃꯣꯏ, ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ." ꯏꯕꯦꯝꯍꯜꯅ "ꯑꯣ, ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯏꯆꯥꯒ. ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯂꯧꯈꯠꯄ ꯌꯥꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦ. ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯂꯤꯕ. ꯌꯥꯝ ꯉꯥꯡꯅꯤꯡꯂꯗꯤ ꯉꯥꯡꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯇꯣꯟꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯂꯧꯗꯦ. "ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯗ." "ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯅꯣ? ꯃꯃꯥꯟꯅꯕꯤꯗꯤ ꯃꯌꯨꯝ ꯐꯥꯎ ꯄꯥꯟꯕ ꯌꯥꯎꯅꯈ꯭ꯔꯦ, ꯂꯨꯍꯣꯡꯕ ꯌꯥꯎꯅꯈ꯭ꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯅꯤ ꯃꯃꯧꯗꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯏꯄꯨ ꯄꯤꯁꯛ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯍꯧꯕꯅꯤ. ꯍꯩꯀ꯭ꯔꯨꯁꯨ ꯌꯥꯝ ꯄꯥꯟꯕꯅꯤ. ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯍꯨꯔꯥꯜꯂꯨꯁꯤꯔꯥ?" "ꯍꯣꯏ ꯌꯥꯏꯌꯦ, ꯍꯨꯔꯥꯜꯂꯨꯁꯤ. ꯑꯩꯁꯨ ꯍꯩ ꯆꯥꯅꯤꯡꯗ ꯂꯩꯔꯝꯃꯤꯅꯤ. ꯑꯗꯣ ꯉꯥꯏꯈꯣ, ꯏꯄꯨ ꯄꯤꯁꯛꯇꯣ ꯌꯥꯝ ꯂꯤꯛꯇꯥꯏꯅꯦ." "ꯂꯤꯛꯄꯅꯤ ꯌꯥꯝ. ꯁꯣꯔ ꯐꯥꯎꯕ ꯈꯥꯏꯔ ꯈꯣꯜꯂꯦꯅ ꯍꯥꯏꯅꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯄꯅ ꯄꯤꯁꯛꯀꯤ ꯏꯪꯈꯣꯜꯁꯨ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯩꯀ꯭ꯔꯨ ꯍꯨꯔꯥꯟꯕ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨꯅ "ꯏꯇꯥ, ꯅꯪꯅ ꯎ ꯀꯥꯕ ꯈꯔ ꯍꯩꯌꯦ. ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯁꯤꯗ ꯀꯥꯗꯨꯅ ꯍꯦꯛꯂꯣ, ꯑꯩ ꯈꯨꯟꯒꯦ." "ꯍꯣꯏ ꯏꯇꯥ, ꯑꯩ ꯍꯦꯛꯂꯨꯒꯦ. ꯑꯗꯣ ꯃꯤ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯉꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯇꯣꯟꯗꯨ ꯍꯩꯀ꯭ꯔু ꯄꯥꯝꯕꯤꯗꯨꯗ ꯀꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯩꯀ꯭ꯔꯨꯗꯨ ꯍꯦꯛꯏ꯫ ꯊꯕꯥꯇꯣꯟ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ: "ꯍꯩꯀ꯭ꯔꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ. ꯑꯝꯇꯕꯨ ꯍꯥꯟꯅ ꯆꯥꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕ ꯑꯃ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯩꯀ꯭ꯔꯨꯗꯨ ꯆꯥꯅ ꯍꯩꯀ꯭ꯔꯨꯗꯨꯁꯨ ꯍꯦꯛꯂꯒ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨ ꯄꯤꯁꯛ ꯂꯥꯛꯄꯗ ꯎꯕꯗ ꯊꯣꯏꯅꯨ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯇꯞꯅ "ꯏꯇꯥ, ꯏꯄꯨ ꯄꯤꯁꯛ ꯂꯥꯛꯏ, ꯀꯨꯝꯊꯔꯣ ꯏꯇꯥ, ꯏꯇꯥꯎ." ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯇꯥꯔꯝꯗꯦ꯫ ꯃꯥꯗꯤ ꯍꯩꯀ꯭ꯔꯨꯗꯨ ꯆꯥꯅ ꯍꯩꯀ꯭ꯔꯨ ꯍꯦꯛꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯏ꯫ ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ: "ꯇꯥꯗꯦꯅꯦꯁꯦ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯤꯒꯤ ꯆꯔꯨ ꯄꯩꯔꯤꯕꯁꯤꯗ ꯍꯦꯛꯇ ꯂꯣꯠꯂꯨꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯅꯨ ꯆꯔꯨ ꯄꯩꯔꯤꯕꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯩꯀ꯭ꯔꯨ ꯍꯧꯔꯤ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯃꯈꯥꯗ ꯍꯟꯅ ꯌꯦꯡꯊꯈꯩ ꯍꯩꯀ꯭ꯔꯨꯗꯨ ꯍꯦꯛꯇꯨꯅ ꯊꯥꯗꯔꯛꯏ꯫ ꯊꯕꯥꯇꯣꯟꯅ ꯊꯥꯗꯔꯛꯂꯤꯕ ꯍꯩꯀ꯭ꯔꯨꯗꯨꯅ ꯄꯤꯁꯛꯀꯤ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯄꯤꯁꯛꯇꯤ ꯅꯥꯕꯅ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ "ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯊꯕꯥꯇꯣꯟꯅ ꯍꯩꯀ꯭ꯔꯨꯗꯨꯗ ꯅꯞꯂꯒ ꯍꯩꯀ꯭ꯔꯨ ꯍꯦꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯤꯁꯛ ꯁꯥꯎꯅ "ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨꯗ ꯀꯥꯗꯨꯅ ꯍꯩꯀ꯭ꯔꯨ ꯍꯦꯛꯂꯤꯕꯗꯣ?" ꯄꯤꯁꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯕꯥꯇꯣꯟ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯄꯤꯁꯛ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯕꯥꯇꯣꯟ ꯃꯆꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ: "ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯍꯔꯦ, ꯑꯩꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯁꯤꯗ ꯀꯥꯔꯤꯕꯁꯤꯗꯤ ꯅꯨꯄꯤꯅꯤꯗꯅ. ꯂꯣꯏꯔꯦꯗꯅ, ꯑꯩꯒꯤ ꯍꯩꯀ꯭ꯔু ꯄꯥꯝꯕꯤꯁꯦ ꯍꯩꯀ꯭ꯔꯨ ꯄꯥꯜꯂꯔꯣꯏ. ꯍꯩ, ꯅꯄꯥ ꯌꯥꯟꯕꯤ ꯃꯆꯥ, ꯍꯩꯀ꯭ꯔꯨ ꯃꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯕ. ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯂꯛꯎ ꯂꯥꯎ." ꯊꯕꯥꯇꯣꯟꯁꯨ ꯄꯤꯁꯛꯅ ꯀꯨꯝꯂꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯍꯩꯀ꯭ꯔꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ "ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯁꯤꯗ ꯀꯥꯔꯤꯕꯗꯤ?" ꯊꯕꯥꯇꯣꯟ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯨ ꯍꯣꯏꯒꯤ ꯍꯩꯀ꯭ꯔꯨꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯅꯁꯨꯅ ꯁꯨꯝ ꯍꯨꯔꯥꯟꯖꯔꯝꯕꯅꯤ. ꯌꯥꯝꯗꯦꯗ, ꯍꯩꯀ꯭ꯔꯨ 50ꯃꯨꯛꯇꯅꯤ." "ꯀꯔꯤ ꯍꯩꯀ꯭ꯔꯨ 50 ꯍꯥꯏꯕ?" ꯄꯤꯁꯛ ꯂꯤꯆꯩꯗꯨꯅ ꯂꯥꯝꯗꯨꯅ ꯊꯕꯥꯇꯣꯟꯗ ꯀꯜꯂꯤ꯫ "ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯥ? ꯍꯨꯔꯥꯟꯈꯤꯗ꯭ꯔꯣ?" "ꯑꯣ ꯏꯄꯨ ꯑꯔꯤꯛꯄ, ꯅꯥꯏ
ꯍꯩꯀ꯭ꯔꯨ ꯌꯥꯡꯈꯩꯗꯨ ꯌꯣꯜꯂꯕꯗꯤ ꯂꯨꯄꯥ ꯑꯃ ꯁꯤꯠꯀꯗꯧꯔꯤꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯄꯤꯁꯛ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯄꯣꯠ ꯍꯨꯔꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯆꯩꯗꯨꯅ ꯊꯕꯥꯇꯣꯟꯗ ꯁꯦꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯜꯂꯤ ꯄꯤꯁꯛꯅ ꯑꯗꯨꯝꯅ ꯐꯨꯕꯗꯨꯗ ꯊꯕꯥꯇꯣꯟꯗꯨ ꯑꯣꯛ ꯈꯣꯡ ꯃꯈꯩ ꯀꯞꯈꯠꯂꯛꯏ ꯄꯤꯁꯛ ꯃꯥꯗꯤ ꯊꯕꯥꯇꯣꯟꯅ ꯀꯞꯂꯤꯕꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯍꯩ ꯕꯦꯝꯃ ꯏꯄꯨ ꯐꯨꯔꯔꯣꯏ ꯀꯞꯄ ꯇꯣꯛꯑꯣ ꯅꯪꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯄꯨꯁꯦ ꯅꯥꯀꯣꯡ ꯍꯦꯟꯅ ꯄꯪꯗꯧꯔꯦ ꯊꯕꯥꯇꯣꯟꯁꯨ ꯄꯤꯁꯛꯅ ꯐꯨꯔꯣꯏ ꯍꯥꯏꯕꯗꯨꯗ ꯀꯞꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯅꯁꯨ ꯐꯨꯔꯣꯏ ꯍꯥꯏꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯇꯣꯟꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯄꯤꯁꯛ ꯁꯥꯎꯅ ꯆꯦꯟꯈ꯭ꯔꯤꯕ ꯊꯕꯥꯇꯣꯟ ꯇꯥꯅ ꯃꯑꯣꯡꯗ ꯂꯥꯛꯇ ꯂꯥꯛ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯕꯥꯇꯣꯟꯁꯨ ꯊꯣꯏꯅꯨꯒ ꯄꯥꯔꯒ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩ ꯍꯨꯔꯥꯟꯕ ꯉꯥꯅꯨ ꯌꯦꯟ ꯍꯨꯔꯥꯟꯕ ꯍꯦꯛ ꯇꯧꯔꯝꯃꯤ ꯊꯕꯥꯇꯣꯟ ꯍꯣꯏꯒꯤ ꯈꯨꯟꯗ ꯉꯥꯅꯨ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯕ ꯄꯤꯕꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯇꯥ ꯉꯁꯤꯗꯤ ꯉꯥꯅꯨ ꯑꯔꯧꯕ ꯆꯥꯅꯤꯡꯉꯤ ꯇꯥ ꯄꯤꯕꯥ ꯍꯣꯏꯒꯤ ꯉꯥꯅꯨ ꯌꯥꯝ ꯂꯣꯏꯕꯅꯤ ꯃꯣꯏꯗꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯅ ꯍꯨꯔꯥꯜꯂꯒ ꯂꯧꯔꯒ ꯆꯥꯁꯤꯔ ꯏꯇꯥ ꯍꯣꯏ ꯌꯥꯏꯅꯦ ꯏꯇꯥ ꯑꯩꯁꯨ ꯆꯥꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨ ꯏꯇꯥ ꯑꯩꯗꯤ ꯅꯪꯅ ꯇꯥ ꯄꯤꯕꯥ ꯍꯥꯏꯗꯣ ꯃꯁꯛ ꯈꯪꯗꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯇꯥ ꯄꯤꯕꯥ ꯍꯥꯏꯗꯤ ꯑꯄꯤꯛꯄꯤ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯇꯥ ꯄꯤꯕꯥ ꯍꯥꯏꯁꯦ ꯑꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯥꯏꯗ ꯃꯁꯛ ꯐꯖꯔꯗꯅ ꯐꯖꯕꯅꯤ ꯍꯦꯃꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯤꯕꯅꯤ ꯑꯩ ꯐꯥꯎꯕ ꯀꯕꯛ ꯉꯥꯎꯕ ꯌꯥꯎꯔꯤꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯤꯕꯥ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯁꯨꯃꯥꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯅꯤꯗꯨ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯉꯥꯅꯨ ꯃꯀꯣꯜ ꯂꯩꯔꯤꯕꯗꯨꯗ ꯆꯪꯂꯛꯏ ꯊꯣꯏꯅꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯏꯇꯥ ꯅꯪꯅ ꯉꯥꯅꯨ ꯐꯥꯕ ꯈꯔ ꯍꯩꯌꯦ ꯉꯥꯅꯨꯗꯣ ꯅꯪ ꯈꯔ ꯐꯥꯔꯛꯑꯣ ꯊꯕꯥꯇꯣꯟ ꯊꯣꯏꯅꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯆꯥꯕ ꯈꯛꯇ ꯍꯩꯔꯝꯃꯤ ꯍꯣꯏ ꯁꯤꯗ ꯂꯦꯞꯄꯒ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨꯒꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯇꯣꯝꯗ ꯆꯦꯜꯂꯒ ꯂꯩꯔꯝ ꯀꯤꯟ ꯆꯥꯗꯧꯅꯤ ꯈꯪꯉꯨꯅ ꯆꯦꯜꯂꯣꯏꯕ ꯅꯍꯥꯟꯒꯤꯗꯣ ꯑꯩꯅ ꯅꯪ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯏꯊꯣꯝꯇ ꯆꯦꯟꯕꯅꯤ ꯍꯣꯏ ꯌꯥꯔꯁꯦ ꯑꯩ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟꯗꯨ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯍꯩꯁ ꯉꯥꯅꯨꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯆꯥꯎꯔꯦꯗꯅ ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯀꯥꯟꯗꯦ ꯃꯁꯤꯒꯤ ꯃꯃꯥꯡ ꯊꯪꯂꯤꯕ ꯉꯥꯅꯨ ꯂꯥꯕ ꯑꯅꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯅꯨ ꯑꯅꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯡꯗꯨꯅ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯏꯇꯥ ꯅꯪꯗꯤ ꯉꯥꯅꯨ ꯑꯅꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯛꯑꯕꯣ ꯍꯨꯔꯥꯜꯂꯤꯉꯩꯗ ꯑꯅꯤꯗ ꯍꯨꯔꯥꯜꯂꯕꯅꯤ ꯁꯤ ꯅꯪ ꯉꯥꯅꯨ ꯄꯥꯏꯔꯣ ꯑꯩ ꯑꯃ ꯄꯥꯏꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯉꯥꯅꯨ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯒ ꯄꯤꯕꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯉꯥꯅꯨ ꯃꯀꯣꯟꯗꯨꯗ ꯆꯪꯂꯝꯃꯤ ꯃꯥꯒꯤ ꯉꯥꯅꯨꯁꯤꯡꯗꯨ ꯎꯕꯗ ꯄꯤꯕꯥ ꯑꯁꯨꯝꯅ ꯍꯥꯏ ꯀꯩꯅꯣ ꯑꯩꯒꯤ ꯉꯥꯅꯨꯁꯤꯕꯨ ꯋꯥꯠꯄ ꯃꯥꯜꯂꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯕꯗ ꯉꯥꯅꯨ ꯂꯥꯕ ꯑꯅꯤ ꯋꯥꯠꯂꯤꯕꯗꯨ ꯎꯕꯗ ꯄꯤꯕꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯂꯩ ꯃꯆꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯕꯅꯤꯅꯦ ꯏꯃꯥ ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯅꯤꯗ ꯊꯤꯌꯨꯗ ꯅꯪꯕꯣ ꯊꯤꯔꯕꯅꯤ ꯂꯩꯇꯤꯌꯦ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯐꯩꯖꯥꯎꯗꯨ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯃꯪꯂ ꯂꯩꯔꯝꯃꯤꯅꯦ ꯏꯇꯥꯎ ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯇꯥꯎꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯈꯥꯒꯤ ꯃꯥꯒꯤ ꯊꯕꯥꯇꯣꯟ ꯍꯥꯏꯗꯨꯒ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯨꯒꯅ ꯉꯥꯅꯨ ꯑꯆꯧꯕ ꯑꯃꯃꯝ ꯌꯥꯜꯂꯒ ꯅꯣꯛꯈꯤ ꯇꯧꯔ ꯆꯠꯍꯧꯕꯗꯣ ꯏꯇꯥꯎꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯅꯤꯗꯣ ꯁꯣꯏꯗ ꯑꯣꯏꯔꯝꯃꯅꯤ ꯏꯇꯥꯎ ꯑꯩꯅꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯅꯍꯥꯟ ꯏꯇꯥꯎꯗ ꯉꯥꯅꯨ ꯂꯥꯕ ꯑꯃ ꯆꯥꯊꯣꯛꯂꯁꯤꯗꯅ ꯐꯅꯌꯥꯝ ꯍꯥꯏꯖꯕꯅꯦꯕ ꯏꯇꯥꯎꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯧꯖꯤꯛꯇꯤ ꯄꯦꯃꯦꯠ ꯃꯊꯤ ꯂꯦꯛꯑꯦꯗꯣ ꯇꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯗꯨ ꯉꯥꯅꯨ ꯑꯃꯃꯝ ꯌꯥꯜꯂꯒ ꯆꯠꯍꯧꯋꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯐꯩꯖꯥꯎ ꯄꯤꯕꯥꯕꯨ ꯐꯥꯗꯨꯅ ꯀꯔꯥꯏꯗꯅꯣ ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕꯅꯤꯗꯣ ꯂꯧꯔꯨꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯣꯏ ꯉꯥꯅꯨ ꯍꯨꯔꯥꯟꯕꯗꯣ ꯅꯪꯅ ꯎꯁꯨ ꯎꯍꯧꯗꯅ ꯀꯃꯥꯏꯅ ꯂꯧꯔꯨꯒꯦ ꯍꯥꯏꯅꯣ ꯎꯍꯧꯗ꯭ꯔꯁꯨ ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕꯅꯤꯗꯣ ꯑꯩ ꯃꯁꯛ ꯏꯔꯥꯏ ꯈꯪꯉꯤ ꯑꯩꯒꯤ ꯉꯥꯅꯨꯅꯤ ꯑꯗꯨꯝ ꯈꯪꯅꯤꯕ ꯎꯕꯗ ꯏꯇꯥꯎ ꯊꯕꯥꯇꯣꯟꯒꯤ ꯃꯕꯨꯡ ꯑꯍꯨꯝꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯏꯇꯥꯎꯒꯤ ꯉꯥꯅꯨꯅꯤꯗꯣ ꯆꯥꯖꯈ꯭ꯔꯁꯨ ꯃꯈꯣꯏ ꯃꯊꯪ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯅꯤ ꯑꯗꯨꯗ ꯐꯥꯁꯤ ꯇꯥꯎ ꯐꯩꯖꯥꯎꯅ ꯄꯤꯕꯥꯕꯨ ꯊꯦꯝꯂꯝꯃꯤ ꯁꯣꯝꯗ ꯊꯕꯥꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯉꯥꯅꯨ ꯑꯅꯤꯗꯨ ꯂꯧꯗꯨꯅ ꯆꯥꯔꯤ ꯊꯣꯏꯅꯨ ꯆꯥꯅ ꯍꯥꯎ ꯏꯇꯥꯁꯤꯗꯤ
ตาปีบานลอยบังงนูไว้ละคู่เขาเอามาเต้าจ้ะฮุรันบังงนูไว้นี่ฮาวิสิสิที่เปลี่ยนดิให้ยังสู้ฮุรันลุสิละหัวใหญ่ฮุรันลุสิให้ยังดีมารีบังงฮุรันหลักสิอังตั้งซาบสิที่เปลี่ยนดิอาซุมนันนี่ตัววาริสาสาตัวน่ะงนูใหญ่บุตรบุษารีนุมิสุตาสิละอีทบาตนสุไปยุ่มทันหลักลำอีสุมังได้เบี่ยมเฮลตัวมาควงเมตุนันเลียบนักเลยดังอีนางเขาสิกแต่ยุ่มทันจิหลักเลยบันนี่เนี่ยฮะยุ่มทันหลักเจ้าบัสุอุคงเดรวะคงเดรอะไรรู้บ่ยาตรอทบาตนกะริสุเท่าซาดนะไอ้ที่ไกดูบกี้อุคงวะคงเดรเลยเสรุด้วยบ่ไอ้บุษารอให้นัดสินตุยามคมนุกคมนิ่งรีบนัดสินตุเดเนี่ยคุปากสินทัดหลักกันยังไงสิทัดสินบิโรเฮะอาซุมนะมามาสั่งงังน่าโดนเลยยังไงทบาตนกีมาบุ้งหุ่มดสุทบกหันหลักลำอีงาใส่มาไข่มาสินคุมลำบัดทบาตนโตมาบุ้งสิงหลักปะอุบดาเปรีโตดุนะแต่โจไอ้ไอ้ถ้าตัวอีมานะไอ้กิสินเสียทุกไก่นี่ให้รีบอีบัวจงนะอีมานั่งเสียงังกับจ่าเล็กมันนี่เสียตาการที่แกงังกับมันนะบ้านักคอยหุ่มนั่นนะเสียดูน่ะตรงมันนะช่วยให้แหละมันนี่อีบัวใหญ่นะอีมายาริสิโตเส้นตัวเบี้ยงาสิดีแต่ยัยเสียพังอีอิสังกีออกสังกีพันเอกอมกะผลิตอมกะเลยรักปนีทบาตนให้เป็ดสุกตกตัวนะแต่ยัยไอ้พันเอกเสนิงดิคงเราอินเลยโยพันเอกเสร็จภาษีไอ้บิบแลมสุยคงเราอินเสร็จแกอีโบตนนกละกะอิสันตัวเบี้ยนึกป่ามันคงเราต่อให้ยังนั่งตาตนกันเลยหรือกันเลยแต่ตัวเสียงมันกี่เลยบิวก็เลยดูอิสันตัวเบี้ยกี่บูเลยเด็บอิเซอร์กี่เด็บนับบุ้งผมเลยอิเซอร์กี่อดปั๊มตัวเลยเหรออีเบียมฮัลมังฮัลโหลอ่างเสียนักคอยหุ่มสังดนะให้ยังช่วยรักันเนี่ยไอ้เงินวามตายรักไปยาเลยก็อาศัยให้รำดูนะอีเบียมฮัลดูอีมุงเดสังคีรำอีสมตันปีบากิงานูดูถอยนูกัทบาตนกันฮุราลกซาบดาโดยสิลกะดาวรีปีบาสาวบันไม่ฮุรีฮุรันนุพาระกให้นะจับยุงนักขันครีปีบาดูทับกัดเซตบีงานูฮุรันนุพานะบะลุมดูเลยรำอีอดูบุนุมิดอดูมาดีถอยนูกัทบาตนกันดูงานูฮุรันมาลักลำตีปีบามาต้มตาซุ่มให้ใจถอยฮุรันนุพากี่ให้ดูเนอะทับกัดเซตระกฮุรันมาลักจับขับนี่ฮุรันนุพาจุพาวทับกัดเซตปีบาดูยามสาวน์เลยรำมีตันซาดูดาเลยมาต้นดูมาขุดนามาละพวยละพังอามากวนดูนะละพวยซาดูนะทงกาลมดากิสังเลยปีบามาบูอุบดามาไว้ดูให้เป็ดสุยเลยมาต้นมาสานุปาได้ยิงดูนะไกดูเรียน้ำใบน้ำมิกิสุกนั่นเลยรำลีบดูนะงาซีนะงั้นนูกยาฮุรันครับอาศัยให้ดูนะดารีดูดพัมมีฮุรันมาลักจุยให้สุให้บันนี้ไม่บุมีนฮุรันละก็ซาคิรุสรุปเนี่ยงานูพระเลยรีบสิไอ้คุยสาธุละสิงานูทงบักะซาคิดบักคุยเร่มานั่นวิจุปกี้จ้าบิวขัดขัดเลยนั่นซานาสารีมาทาสิดีอีมานักขังมันเตนั่งนี่แกริกิมาทาสารีบะโองานูฮุรันคิบกี้มาทาสารีสารโนอิสาสิดีมีนฮุรันซาบลุยครับงานูดูบุแกริกิอิสานะมาทาสาจารุนีเกะอดุกิสารุละพอยสตุบสาวสิยามทุ่มบันเน่นั่นนี่สักกี่ปวดพัมเดียวระเมียดนะอีบ้านซานิงมันครดนะเลยรักลีบันปีบาดูมากิมองดูดาสาวนิงดูนะพวกเขากดูนะอีมุงเดสังคีเลยมาตอนมาซานะสังคีบุดูยิงดูนะซานิงเด็กตัวอุ่นนะไอ้ลอยสะทกเกอาศัยให้ดูนะละพอยละพังดูมาตุ้มตะลุยในสารมีมาทั้งกินมิดนี้ถอยนูกทบาตนกดูอาสุนให้นารมีถอยนูนะไอ้คนนี้นะตาปีบาห้อยเด็กงานูรัลกะไซเสียพันนัดยามันหอยเนี่ยยามันนี่มวยงานูเสียอาเตงานูก็มันนั่นเดยามเฮาอดอนูไงจิฮุรันบีรุยเสียยามันครีบะคนนี้ฮุรัลิสิอาเสียงบะเฮาติดมุตาริสันเองมันงารังสุสาดีงาสีดังฮุรัลุสินั่นตุกฮุรัลรุยสิหอยงาสีน่ะรุยบอยรสิกว่าอาเซียไอตุนันุปีนีดูงานูฮุรันมาลักลำเองถอยนูนามีหลักเรียงลีทบาตนะงานูมาคนเดสังดูนะงานูฮุรันนาเบตารีขังเฮาดีทบาตนตุงลมเด็กเฮ้ยงั้นฮุรันบีทบาตนปาขัดนะคนเจลดูกิไม่เกยดียิงทุเรศอูเรปีบานะดิเซย์มาไปดูนะเลียบนักเลยรีบตุมาดูอุบดาทบาตนมีหุ่นสูดรีถอยนูดูเสียงขี้ไก่นี่ตัวเฮ้ยสระมันบีเจียงกิเจียนมาเดอนายังเลียนดูเดอลิเจสิเนอตันชนะดูถอยนูปาขัดนะเจียนกิตัววันนั้นดิหูมังสวีนะมาปานเลยรู้กิตัววันปีบาสาวนะงั้นฮุรันบี
ꯅꯣꯏꯅꯤ ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯒꯪ ꯇꯩꯒꯗꯧꯅꯤ ꯊꯣꯏꯅꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯥꯕꯤꯕ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯣ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯇꯥꯕꯤꯕꯒꯤ ꯉꯥꯅꯨꯒ ꯍꯨꯔꯥꯟꯖꯔꯔꯣꯏ ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯄꯤꯕꯥꯕꯨ ꯀꯤꯕꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯤꯕꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥ ꯁꯥꯎꯅ ꯆꯩꯔꯛꯏ ꯀꯔꯤꯒꯤ ꯇꯧꯗꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯉꯥꯅꯨ ꯂꯣꯏꯔꯒ ꯅꯣꯏꯅ ꯍꯨꯔꯥꯜꯂꯒ ꯂꯣꯏ ꯆꯥꯊꯣꯛꯄ ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤ ꯂꯩꯒꯤꯗꯤ ꯍꯥꯏꯗꯗꯅ ꯅꯨꯄꯥꯗꯧꯅ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯗꯅ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯅꯃꯥ ꯅꯄꯥꯅꯒꯅ ꯋꯥꯔꯛꯇ꯭ꯔꯕꯣ ꯄꯤꯕꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯊꯕꯥꯇꯣꯟꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯏ ꯄꯤꯕꯥ ꯊꯕꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯀꯞꯁꯤꯟꯅꯅ ꯌꯦꯡꯅꯤꯡꯗꯦ ꯍꯨꯔꯥꯟꯕꯤꯁꯤꯗꯤ ꯊꯣꯏꯅꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯄꯤꯕꯥꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯈꯤꯕ ꯉꯥꯅꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯤꯡꯖꯔꯒꯦ ꯅꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯒꯤ ꯉꯥꯅꯨ ꯃꯌꯥꯝꯗ ꯁꯤꯡꯗꯣꯔꯤꯕ ꯑꯩ ꯉꯥꯅꯨ ꯃꯀꯣꯟꯁꯦ ꯍꯨꯔꯥꯟꯕꯤ ꯑꯅꯤ ꯅꯣꯏꯅ ꯁꯤꯡꯅ ꯁꯤꯡꯗꯣꯡꯒꯗꯕꯅꯤ ꯊꯕꯥꯇꯣꯟꯅ ꯉꯥꯅꯨ ꯃꯀꯣꯟ ꯁꯤꯡꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯇꯨꯀꯠꯆꯩ ꯀꯔꯤ ꯉꯝꯗꯕ ꯂꯤꯆꯩꯁꯤꯅ ꯅꯌꯥꯡꯂꯦꯟꯗꯨ ꯀꯜꯂꯧꯔꯥ ꯊꯕꯥꯇꯣꯟ ꯀꯤꯅ ꯀꯜꯂꯛꯀꯅꯣ ꯁꯦꯡꯒꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯁꯦꯡꯉꯨꯁꯣ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯗꯣ ꯄꯤꯕꯥꯕꯨ ꯀꯤꯕꯅ ꯉꯥꯅꯨ ꯃꯀꯣꯟ ꯑꯗꯨꯕꯨ ꯁꯦꯡꯕ ꯆꯪꯂꯝꯃꯤ ꯃꯈꯨꯠꯇꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯟꯗꯨꯅ ꯉꯥꯅꯨ ꯃꯀꯣꯟ ꯑꯗꯨꯕꯨ ꯁꯦꯡꯂꯤ ꯄꯤꯕꯥꯁꯨ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯗꯤ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯇꯧꯗꯕꯒꯤ ꯉꯥꯅු ꯃꯀꯣꯟ ꯑꯗꯨ ꯁꯦꯡꯕꯗ ꯋꯥꯕꯅ ꯂꯣꯏꯔꯤ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯗ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯈꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯁꯥ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ ꯄꯤꯕꯥꯅ ꯌꯥꯔꯦ ꯊꯣꯛꯂꯛꯑꯣ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯁꯨ ꯉꯥꯅꯨ ꯃꯀꯣꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯄꯤꯕꯥ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯗꯤ ꯌꯦꯡꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯉꯥꯅꯨ ꯍꯨꯔꯥꯜꯂꯝꯃꯕ ꯅꯈꯣꯡꯗꯣ ꯀꯛꯊꯠꯀꯗꯕꯅꯤ ꯈꯪ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯊꯣꯏꯅꯨꯒ ꯊꯕꯥꯇꯣꯟꯒꯁꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯟꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯝꯍꯜ ꯃꯆꯥꯅꯨꯄꯤꯅ ꯉꯁꯤ ꯉꯟꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯟꯇꯥꯅ ꯈꯥꯟꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯉꯁꯤꯗꯤ ꯊꯕꯥꯇꯣꯟꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯃꯃꯥꯅ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯨꯝꯂꯛꯂꯗꯕꯅꯤ ꯊꯕꯥꯇꯣꯟ ꯇꯨꯃꯤꯟꯅ ꯗꯥꯔꯤꯗꯨꯗ ꯐꯝꯃꯤ ꯏꯕꯦꯝꯍꯜ ꯃꯥꯁꯨ ꯉꯁꯤ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯏꯕꯦꯝꯍꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯩꯗꯧꯔꯤ ꯎꯪꯂꯤꯕꯗꯨꯅ ꯊꯕꯥꯇꯣꯟ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯛꯑꯣ ꯊꯕꯥꯇꯣꯟ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯏꯕꯦꯝꯍꯜ ꯃꯆꯥꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯉꯛꯅ ꯏꯆꯥꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯒꯦ ꯏꯃꯥꯅ ꯏꯆꯥꯗ ꯉꯥꯡꯕꯗꯤ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯏꯃꯥꯅ ꯉꯥꯡꯕꯅꯤ ꯊꯕꯥꯇꯣꯟ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯩ ꯉꯁꯤꯗꯒꯤ ꯂꯝ ꯍꯦꯜꯂꯔꯣꯏ ꯃꯔꯝ ꯃꯣꯛꯂꯒꯦ ꯍꯥ ꯏꯆꯥꯕꯨ ꯂꯝ ꯍꯦꯜꯂꯔꯣꯏ ꯃꯔꯝ ꯃꯣꯛꯂꯒꯦꯕ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯇꯣꯟꯒꯤ ꯃꯕꯨꯡ ꯑꯍꯨꯝꯗꯨꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯆꯜꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯟꯇꯣꯝꯕꯤ ꯀꯔꯤ ꯀꯞꯄꯤꯅꯣ ꯏꯆꯟꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯣ ꯌꯥꯏꯅ ꯏꯆꯜꯅ ꯀꯞꯄꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏ ꯏꯆꯜꯗ ꯀꯅꯥ ꯂꯥꯛꯆꯕ ꯌꯥꯎꯏ ꯊꯕꯥꯇꯣꯟ ꯃꯕꯨꯡ ꯑꯍꯨꯝꯕꯨ ꯌꯦꯡꯗꯨꯅ ꯊꯥꯆꯧ ꯊꯩꯍꯥꯏ ꯊꯥꯇꯣꯟ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯂꯣꯏꯅ ꯌꯥꯔꯤꯁꯦ ꯏꯕꯣꯇꯣꯟ ꯅꯣꯛꯂꯒ ꯏꯆꯜꯅ ꯍꯥꯏꯕ ꯋꯥ ꯅꯕꯨꯡ ꯑꯍꯨꯝꯅ ꯌꯥꯔꯤꯕꯁꯦ ꯏꯆꯜꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯊꯥꯇꯣꯟ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯅꯨ ꯑꯐꯕ ꯊꯕꯛ ꯈꯛꯇ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ ꯊꯕꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥꯇꯣꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯊꯕꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯁꯦꯠꯂꯝꯃꯤ ꯊꯕꯥꯇꯣꯟꯗꯨ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯅꯣꯡꯃ ꯊꯕꯥꯇꯣꯟꯗꯨ ꯊꯣꯏꯅꯨꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯄꯤꯕꯥꯒ ꯐꯩꯖꯥꯎꯒ ꯊꯦꯡꯅꯔꯝꯃꯤ ꯄꯤꯕꯥ ꯃꯥꯗꯤ ꯊꯕꯥꯇꯣꯟꯕꯨ ꯎꯕꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯊꯕꯥꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯐꯩꯖꯥꯎ ꯉꯛꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯥꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯣ ꯐꯩꯖꯥꯎꯅ ꯏꯇꯥꯎ ꯅꯪꯕꯨ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯅꯤꯁꯦ ꯈꯪꯗ꯭ꯔꯕꯣ ꯏꯇꯥꯎꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯊꯕꯥꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯨꯅꯤ ꯄꯤꯕꯥ ꯉꯛꯅ ꯊꯕꯥꯇꯣꯟꯒ ꯊꯣꯏꯅꯨꯒꯅꯤ ꯍꯥꯏꯕ ꯍꯣꯏ ꯃꯥꯅꯤ ꯏꯇꯥꯎꯅ ꯉꯥꯅꯨ ꯃꯀꯣꯟ ꯁꯦꯡꯍꯟꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯅꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯃꯤ ꯑꯗꯣ ꯊꯣꯏꯅꯨꯁꯤꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯗꯅ ꯀꯣꯏꯔꯤ ꯃꯁꯥꯅꯕꯨꯗꯤ ꯈꯔ ꯌꯥꯔꯤ ꯌꯥꯔꯤ ꯇꯧꯔꯝꯃꯤ ꯑꯗꯨ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯊꯕꯥꯇꯣꯟꯁꯦ ꯄꯥꯝꯃꯩꯔꯣ ꯏꯇꯥꯎ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯊꯕꯥꯇꯣꯟꯅ ꯏꯇꯥ
ꯑꯥꯗꯒꯤ ꯁꯤꯗꯤ ꯇꯥꯕꯤꯕꯥꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨꯕꯒꯤ ꯉꯥꯡꯉꯛꯇꯣꯏ ꯖꯥꯠꯂꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯂꯒ ꯋꯥꯔꯤꯁꯨ ꯁꯥꯏꯌꯦ ꯉꯥꯡꯉꯣꯏꯍꯦ ꯃꯥꯒꯤ ꯈꯨꯌꯦꯡꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯒꯤꯁꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯑꯅꯤꯗꯣ ꯍꯥꯏꯅꯔꯤꯉꯩ ꯐꯩꯖꯥꯎꯅ ꯀꯧꯔꯛꯏ ꯅꯈꯣꯏꯅꯤꯕꯨ ꯏꯁꯤꯡ ꯁꯣꯛꯏꯔꯣ ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯇꯥ ꯐꯩꯖꯥꯎ ꯑꯗꯣ ꯏꯆꯜ ꯊꯕꯥꯇꯣꯟꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯤꯕꯥꯅ ꯄꯥꯝꯖꯧꯔ ꯃꯥꯜꯂꯤ ꯑꯗꯣ ꯏꯆꯜꯅ ꯀꯔꯤ ꯈꯜꯂꯤꯕ ꯊꯕꯥꯇꯣꯟꯗꯣ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯏꯪꯉꯪꯉꯛꯏ ꯊꯣꯏꯅꯨꯅ ꯏꯇꯥ ꯇꯥ ꯄꯤꯕꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯅꯪꯁꯨ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯊꯕꯥꯇꯣꯟꯅ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯍꯣꯏ ꯉꯁꯤ ꯃꯨꯟꯅ ꯈꯜꯂꯨ ꯍꯌꯦꯡ ꯂꯥꯛꯀꯦ ꯑꯗꯨꯗ ꯌꯥꯏ ꯌꯥꯗꯦꯗꯣ ꯍꯥꯏꯔꯛꯑꯣ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯏꯆꯜ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯤꯕꯥꯁꯦ ꯌꯥꯝ ꯐꯕꯅꯤ ꯁꯦꯜ ꯇꯥꯟꯕꯁꯨ ꯌꯥꯝ ꯀꯟꯕꯅꯤ ꯅꯤꯁꯥ ꯄꯁꯥꯁꯨ ꯑꯝꯇ ꯆꯥꯗꯕꯅꯤ ꯅꯪ ꯍꯌꯦꯡ ꯂꯩꯕꯗ ꯅꯀꯨꯠ ꯇꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯐꯩꯖꯥꯎ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯊꯣꯏꯅꯣ ꯏꯕꯥꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯉꯩꯗꯒꯤꯅꯤ ꯊꯣꯏꯅꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏꯗꯤ ꯅꯍꯥꯟꯅ ꯌꯥꯈ꯭ꯔꯦ ꯇꯥ ꯐꯩꯖꯥꯎꯅ ꯅꯁꯤꯅ ꯍꯥꯏꯗꯕꯗꯨꯗ ꯑꯩꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯊꯕꯥꯇꯣꯟꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯄꯤꯕꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯄꯤꯕꯥꯒ ꯊꯕꯥꯇꯣꯟꯒꯁꯨ ꯀꯣꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯤꯕꯥꯒ ꯊꯕꯥꯇꯣꯟꯒ ꯎꯅꯔꯝꯃꯤ ꯄꯤꯕꯥ ꯊꯕꯥꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯕꯥꯇꯣꯟ ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯊꯕꯥꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯁꯨ ꯇꯥ ꯄꯤꯕꯥ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔꯥ ꯇꯥ ꯄꯤꯕꯥ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯑꯩ ꯍꯥꯏꯁꯨ ꯇꯥꯊꯣꯟꯁꯨ ꯂꯩꯔꯤ ꯍꯣꯏ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯅꯣꯏ ꯌꯥꯔꯦ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯊꯣꯏꯅꯨꯒꯅ ꯑꯩꯈꯣꯏꯗꯒꯤ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯣ ꯍꯥꯎꯕ꯭ꯔꯣ ꯊꯕꯥꯇꯣꯟ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ ꯑꯁꯤꯃꯨꯛ ꯄꯜꯂꯛꯏ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯎꯏ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯍꯥꯎꯈ꯭ꯔ ꯋꯥꯁꯨ ꯁꯨꯛ ꯐꯪꯗꯣꯔꯛꯀꯅꯤꯕ ꯅꯪꯒ ꯊꯣꯏꯅꯨꯒꯅ ꯑꯩꯈꯣꯏꯗꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯗ ꯑꯩꯅ ꯐꯥꯕꯗ ꯅꯈꯣꯏꯅꯤꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯁꯤꯡꯗꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯆꯩꯈꯤꯕꯅꯤ ꯊꯕꯥꯇꯣꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯇꯥ ꯄꯤꯕꯥꯒꯤ ꯃꯤꯆꯩꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯇꯥ ꯄꯤꯕꯥꯅ ꯆꯩꯕꯤꯔꯝꯗ꯭ꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ ꯄꯤꯕꯥ ꯊꯕꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯊꯕꯥꯇꯣꯟ ꯅꯪꯁꯦ ꯑꯩ ꯈꯛꯀꯤ ꯊꯕꯥꯇꯣꯟ ꯑꯣꯏꯖꯒꯦꯀꯣ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯪꯅ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯊꯕꯥꯇꯣꯟ ꯑꯣꯏꯕꯤꯌꯨꯀꯣ ꯊꯕꯥꯇꯣꯟ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ ꯇꯥ ꯄꯤꯕꯥ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯄꯤꯕꯥꯁꯨ ꯅꯣꯛꯂꯗꯨꯅ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟꯒ ꯄꯤꯕꯥꯒꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯕꯥꯇꯣꯟꯁꯨ ꯄꯤꯕꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ